अहानबदा कंगलेपाक की मेरा न्यूज तक बीजेपी MLA singi mipham pangthokhre minister Bishorjit yaona MLA Khara Saruk yakhidre se minister NBR na lusing lenga sigi MLA Khara masa na paira mafam dagi resign tawkraba matungna hauzik lenga ki oirak liba pibam gi matangda kupna khanana ba ngasi ayuk pung 10 taba matamna nitya pat chu thikle BJP Manipur Pradesh ki thambal sangle ne BJP Manipur state ki president A Sardana mayai tangba lawduna pangthokhre कंगलेपाक तो नसम रिपोर्ट हुई ngasi numiyung ba matung pung taraga netu ke minini pu phaw sa kiba MLA singi oiba mipham adura hauji BJP gi leidi ba apun ba MLA kuntra ga tere ki manung da MLA kun ga manga na sar yakhi mipham adura power agriculture forest environment and climate change ama science and technology gi minister thongam Bishorjit Manipur legislative assembly gi speaker thoksam setravata amadi nauria pakang lakpa AC gi MLA SKB yauna MLA khara sar yakhidre ngasi mipham adur BJP ki North East in charge on Thaupuriba Abegiri amadi education ki minister of state Anarpurna Devi amadi Manipur ki state minister nongthobam Biren Saryaki mipham adur lenga ki manung da yari party ki MLA khara masana paira mafam dagi resign tawkiba asina kari oirakpu yabagi habigi matana kupna khanakhi masigi mathakta hauzik ladiba party sigi MLA sing amat oina thabak tawminaduna lenga asu bihena mapanga leinana ba wapam sing pukatuna kanaki loinana lenga asina miyam gi dong pakhaliba ma dipek kadaba su pathorangi thabak kya gi matang su mipham maduna kupna khanaki amaramna mipham maduga mari leina se minister and berena phongdo kibda hauzik ladiba lenga as hena mapanga kan hanna ba madi miyam gi thabak thorong kya da kumang sakshin na pakhat ngamna bagi matang nga sigi mipham asina lenga ki phire badu hena sasinale ngasi mipham adur saruk yakhidba minister Bishorjit masagi asin mama leibadigi ngasi ayuk Delhi da sakhibani mangna sakhiba matamda lainga ki ayaba lokhi hena su minister na pawdangki atop MLA ahum mana masagi anabana maram oiraga layengba sathokhibani loinana party gi MLA khara masagi phamdigi resign tokhiba sina lainga ta karigumba akaiba mata pigadaba leite haiki loinana hauji lairiba lainga sigi manung karigum wathok amata leite hensu pausna makhatana phongdorakli ngasi numida wairam phongkiba tungan ba Manipuri se phongsing amasung thokiba thodo wathok singdagi maroibi I pausing myamna thamjagi ahanbada paunikol pauksi digi lokhosaraka BJP gi lengak manungda hauji crisis amata leiti se minister hauji Manipur pali BJP gi lenga sigi manungda crisis amata leiti hain se minister en berena haikre wapam singa si nitya pat chu thek leiba thambal sanglina pangthokiba BJP party gi weba mipham loiraba matungda paumi singna hangbo hangi pakum oina phongdokhibani ngasi minister en berena lusingduna satakiba mipham madura cabinet minister sing BJP gi MLA ayamana sargaki mipham madu pangthopagi sapsaba matangi information di phangmamde aduma pusit minister na paumising da phongdorakpada prime minister Narendra Modi gi man ki baat episode sama surakpaga mari laina party gi thak paikhet kadaba thabak thorang singi matang na khana naina banaki Prime Minister gi sama suba man ki board gi thoramasi Manipur gi mafam sinba thungna BJP gi thomi singna taga naki ngasi gi thambal sanglen na pangthokiba mipham adur BJP MLA masing suna saruk yakhidabagi maram paumi sing hangbada Power Minister thongam Bishorjit ki oina di masagi assign duty ama leibadagi indoor satkhibadagi yawbangamdabani atop MLA ahumna masagi anaba treatment tawnaba satkhibadagi yawbangamdabani Panmayai BJP gi MLA ahum karam syam thoksum Radesham amasum honam brojena lenga asida makoi na param pham singdagi resign tawkiba loinana makoi yoiba pen wafam kya phongdorakpa loinana Delhi da satuna party gi lusingba kharaga unakhiba yawbana party asigi manungda neta daba phibam ama leibra haina miyamna ningphung ngangnarakpasu leiriben hensu pausna makhatana phongdorakli amaromdana sarkar thugaina ba kem tawbulaiti Radesham Hairo Kendra gi MLA thoksum Radesham na minister gi advisor gi tokiba masum lang thawal Kendra gi MLA karam syam na tourism corporation gi chairman gi resign tokiba matungda BJP gi MLA khara Delhi da case tawraga Manipur lenga ki lusingba sinna ba hotnare haina sandorak liba si sengdokladuna kem tawbu leiti Kendra gi sakhotna bagi project tanana ba satpani haina phongdokhre ngasi MLA thoksum Radesham na social media gi khutang na phongdokibada maha CM gi advisor oibidigi resign tawzaragi haina CA thakibada CM na so ayaba pirakre BJP na kem tawbigi culture leti yabasu yadi amasu BJP di sabka saath sabka vikas sabka vishwas haibadu leina banaki magna makhata na haikibada ma hokiba English nga magasama pan nga maudraga taruk tamasada nongmai maru ter panki ma ki gari dana nongmai maru kuntrag mapan banki Maduri maki makong naki
madu layeng gi Delhi de sakhi sarkar thuwaina bisi minister singna ba kem tawuna te hakhi Delhi de satpa adu da Wangjing ten tha amadi hairo kendra de leiba asawa turel gi hairo river project ki lupa crore samaga yankai ga nipan gi dama Wangjing ten tha gi MLA Pongnam Brojen ga saminakhi atai MLA singsu magi thabaki lakna bani mak masasu pension gi matam sahi tara hena watningai thabak ti pothaki budu supply tawge natragana lalon gi haina politics ta yorokhi banati Hairaduna Mahana Manipur, Telen Leben Harol Sing Guide Tauge, Havigi Wakalunda, Politics York Panaki. Social media the Mana Aningba Pundo Narakpadu, Yaning the Pundo Loduna, Ashengba, Aduga, Uri Baduga Kietna Belabani, Hanesu Emelena, Emele Radesham Pundo Kensu, Paushna Sumakatarkli. Makasa Tarapo Kanga Paudi to perform no pre-park progi captain ama CKL Egi Chairman Yauna Punna Keder Kuntrakatre Sakara Sangzakre. Any state sing hong political scenario amadi development sing urga sangjarakhi bani minister aina thingrabula hulu pripak progi captain hama sin kuki liberals army ki keder kuntragator yawna punna kuntragator ngasi kulai thadok tuna Manipur government sangjakhe home department sinduna ahanba Manipur rifles ki banquet hall pangthoki ba homecoming ceremony edu minister en birena keder sing adu taran okay ngasi gi homecoming ceremony gi thoramda Thoram to the Rajya Sabha MP Laishim Sanazova, Council of Ministers sing MLA sing Civil Amadi, Police Kim Makok officials sing Assam Rifles CRPF ki Lusing Makasu Saruyaki. Nasikulai Tadok to the Sangzakrab sing Aduda pre-park progi captain Ahong Sangbam Amuba, Sin Kuki Liberation Army ki Miyoi sing Adudi, Lup Asigi Chairman Saikungam Baiti, Vice Chairman Home Secretary, Deputy Secretary Nasingo Kayari. CKL Egi Keder Singaduna Sangjarak Matamda Nongmai Taraganithui AK series rifle Nongmai Mari .22 rifle ama 303 rifle ama single barrel ama carbine ama musum pistol mari hand grenade ania madi tuan Nongmai Maru Sangwaga Nifu Loinaraki homecoming ceremony asiga mari lainana minister na phongdokhibada ngasigi homecoming asina sarkar asigi anauba 2.0 gi government asina mamangna pangthokibu homecoming ceremony digi masing yamba homecoming ceremony wari amasum khongthang asima prime minister Narendra Modi gi awangpok state da honglakliba political gi scenario development amadi economics growth singda ahombu kya purakpa sinoigani Hauji ate atopa mainland India ni haina launari state singa Manipur ga compare to yaba state amhoire infrastructure building da amadi lambi da makoina khara hen khrabasu aikoi gi Manipur su hauji sahi taru asin ahom kya lakle hairduna homecoming gi lairi scheme da phangadari na koina koi gi incentive aduna taba madu gi mathakta one family one livelihood government launch tokre amasum lupa tara lak ahuma mana grant gi yaw haibi singa sisu kanaguma kendra singi yumda family gi farm tawningba business masa tawningo lairi singa sida priority pigani haina su phongdokhiyadi makasa tarakpu ina to perform na union minister defense Rajnath Singha covid positive boide union minister defense Rajnath Singha covid-19 test over positive oiba thenakre ma haujuk ma ki mayum da home isolation tawduna lairi swadi amaromdana Say Nifu Helabadi Mit Chang Naina, Sektobugi Matautai, Nando, All Manipur United Clubs Organization Amukogi Lamjing Makhar Imphal West District United Clubs Organizations IW DUCO Amadi Energetic Youth Development Organization EYDO na Mapung Weba Taudang Lauduna National Program for Control of Blindness and Visuals Empowerments NPCBN BHIN's National Health Mission Manipur Samnaraga Imphal District ki Samuro Kaithil free eye cam come distribution of practicals ki Thorama Pangthokhre Thorama Sida Mukogi President Fairozam Nandoluang Sibges Case Heramani Khab President Imphal District United Clubs Organizations IWDUCO na President Duga Dr. L. Brani Ophthalmologist CMO All Imphal is Amadi Dr. M. Monalina Ophthalmologist PhD Mapho Kangpokpina Guest of Honor Singoiki Amadi Hariba Dr. Anisina Nipana Saba Timamana Miyambu Mitlayengki Tharamadu Amukogi President Fairozam Nandoluang na Phongdokhibada Lamdamasida Mit Soklaba Miyam Maruoina Ahal Oirabasingna Thengnari Bukudong Satabasing adu Yari Makai Koona Nabagi Panamda Manipurgi Mapum Kyada Lemna Mitlayeng Bamadi Anogen Thokpagi program Matang Satarakoni Manipur Mit Soklaba Mi atuki matik masing yamle
Adubu mit soklabasing aduna ayama matam sana mit layengduna makoy na thengnaribu khudongsadaba mayamnu kohonnabu honabigi sang yamna nemli maramsida Manipur lenganasu hiramsida akhanaba miyeng thambiduna paktaknana mit layengbuki tharamma paikhatpiraga mit sokpana maram oiduna awaba mayoknariba miyamsi awaba kohonbiyu mit soklabasingna maru oiba ahal oirabasingna masagi oiba tongan makudong sadaba phibamsingna maram oiduna matam sana mari sang naina leng thokpa ngamdri sai nifu helabadi mit sang naina sek tawbi mathau tai haibadu lamdam sigi miyamna yamna haksina lawdabugum tawri maram sina masigi matangna awareness yamna toina ibasangi mit asi yamna maru oiba haksangi kayaramani masi matam pumda section na thamgadabani haibigi matang school gi syllabus ta fawo hapiduna miyamna sahi nauri ngai rigi hauna khangan biba mathau tagani mit soklabasingda mating pang haibisi punsigi mangalama makoi da pibani masi miyamana miyamagi mafamda piba hajaraba humanitarian service amani maramduna mit sokpasing layengwada miyamna mating pangsin view ayama matamni smartphone sizinaraga leiba migi masing su yamna hengalakpa amadi sahi yam silakpigi masana adu mit suksilaklabanina mit sang naina yengthokpi yamna mathau tai Lengaki mari lenaba loisang singna CSO singa madi beles sip singa kusamnaraga doctor amadi ate staff kya thaduna Manipur gi singe mari tampaki mafam kya da poina satuna layeng birabadi khunja singa nungsinaba helakani madi doctor singa su humanism gi sangyam hengalakani asumna taurabadi Manipur khunda mainari furup sing ingna tamna pune hingmina ba puna sapatmina ba mari puna panmina lenga mina ba haibitu oigani ngasigi samuro kaithela pangthohiba free eye cam kam distribution of spectacles ki thoramasida miyoi sani ga kunthra mu mit yengkibuga loinana miyoi humdramo masa ga sana ba ano spectacles sendokhi panmaya bade haukiba April ani dagi April 8 phaw amukoga Impal East District United Clubs Organization amadi masiga satminari ba local club kya kusabna du pangthokiba free eye cam kam distribution of spectacles ki program adu da mid ngawdong cataract laide haina khanglabasing adu amukona silaga Jenims the April taragumdoi digi miyoi nipana madi April kunna miyoi taragamanga punna miyoi kungo homde operation pangthokhre Jenims the mid ngawdong laukthokpagi operation adu da Jenims ki ophthalmology department ki head of department RK Vidyaranina yamna thawai yauna mating pangki Samuro kaithel pangthokiba free eye cam kam distribution of spectacles ki thoramadda anok amading hidak singasi national program for control of blindness and visuals empowerments NPCBN BHI gi manungsana pirakpani haiden supausna makhatana fongdorakli makasa tharakponi pakpaksi dige to papawmana Imphal Valley di ising phangnabagi awaba mayuknaningai marakta CMN Birena singdadam yengsinkre Reservation ki kharagi makai ngangnari marak CMN Birena sagol sel numita hauzik sathariba thabakya yengsinba yauna singdadam yengsinkre singdagi akoiba paikhaliba thabakya yengsiladun chief minister na hai umangda kok thokpa sina singdadam da oiriba phibam ising mosilhalakpa kangsilakpa si yamna maroi bi issue moire hunjiliba si kothokpa taban hen sumangna makhata khi singdadam margin gi ropeway side Tengo Sinjin gi Usman Pog yengsilaba matung chief minister na permission hai state government Narendra Modi gi yamna thajaba miyamda haidokhiba wa thaba onthokpa haiba dugi matungina thabak kya paikhatpani hakhi singdadam ising tangsilakle ising phangdabi awaba mafam kya da maru oina Imphal ame unare hauji ko ina thawbal project gi ising nong khra takiba aduna sejinabani amasum state asida ising gi award pa laitana ba state sin mathungna water conservation projects paikhalagani hainasu chief minister na makhata khi makhasa tharak poina kangla pawdigi topa pawmana kaithel ahum gi anova executive committee cm na warep kya lokre khorambal kaithel ahum gi potpham phamlibi nupi singi apun balu khorambal nupi kaithel sinpham amadi saktam kan balu pi anova executive body ama semkhre khorambal nupi kaithel da ti Gandhini Devi m Boneshuri amadi Sitranga Devi na mayai tanggal laudar pangtokhiba nawe executive khanabagi thoramasida lubasigi president Santi Devi na ngasi pawmising unabada fongdokladuna hai ngasi nauna sem nawe executive body si kaithel asigi member yangkai khangatuna kaithel ahumgi member samaga yangkai na executive body semani anawu sem nawa body asina warep mari laure warep singadugi ahanbada kaithel gi thaba ama tawbada ngasigi khalaba executive body khara tawminaba
ꯑꯃꯁꯨꯡ ꯈꯜꯂꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔꯁꯤꯡꯅ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛꯇ ꯌꯥꯎꯁꯤꯟꯗꯕ ꯑꯍꯨꯝꯁꯨꯕꯗ ꯏꯔꯝꯗꯝ ꯀꯥꯏꯒꯗꯕ ꯋꯥꯐꯝ ꯂꯥꯛꯄꯗ ꯂꯝꯗꯝ ꯑꯁꯤꯒꯤ CSOꯁꯤꯡꯒ ꯇꯥꯟꯅꯔꯒ ꯄꯨꯟꯅ ꯊꯕꯛ ꯆꯪꯁꯤꯟꯃꯤꯟꯅꯕ ꯑꯃꯗꯤ ꯀꯩꯊꯦꯜꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯉꯁꯤ ꯁꯦꯝꯂꯤꯕ ꯀꯩꯊꯦꯜ ꯑꯍꯨꯝꯒꯤ ꯃꯦꯝꯕꯔꯁꯤꯡꯒ ꯄꯨꯟꯅ ꯈꯟꯅꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈꯤ ꯅꯧꯅ ꯁꯦꯝꯂꯕ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ TH ꯁꯥꯟꯇꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ TH ꯔꯥꯅꯤ ꯑꯃꯗꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤꯅ K ꯄꯥꯛꯄꯤꯗꯦꯃꯤꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯃꯤꯇꯩꯅ ST ꯑꯣꯟꯕꯗ ꯁꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨ ꯌꯨꯅꯤꯌꯟ ꯃꯩꯇꯩꯕꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯜꯍꯟꯅꯕ ꯆꯌꯣꯜ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯔꯤꯀꯃꯦꯟꯗꯦꯁꯟ ꯇꯧꯗꯨꯅ ST ꯂꯤꯁꯇ ꯆꯜꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯇꯥꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨꯕꯨ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄ꯭ꯔꯦꯁ ꯀꯞꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯨꯇꯨꯝ ꯁꯨꯔꯃꯅꯤꯅ ꯍꯥꯏ ꯏꯪ 2018 ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅ ꯃꯩꯇꯩꯕꯨ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯜꯍꯟꯕꯤꯌꯨ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯂꯕꯁꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯛꯇꯕꯗꯒꯤ ꯌꯨꯅꯤꯌꯟ ꯑꯁꯤꯅ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯦꯟꯁ ꯑꯃꯅ ꯀꯣꯔꯠꯀꯤ ꯃꯊꯛꯇ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯀꯠꯄꯨ ꯀꯣꯔꯠꯇ ꯆꯠꯇꯨꯅ ꯃꯤꯑꯣꯏ ꯃꯔꯤꯅ ꯄꯤꯇꯤꯁꯅꯔ ꯑꯣꯏꯗꯨꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯃꯥꯔꯆ 8ꯇ ꯆꯦ ꯊꯥꯔꯕ ꯃꯇꯨꯡ ꯃꯥꯔꯆ 18ꯇ ꯁꯕꯃꯤꯁꯟ ꯇꯧꯗꯨꯅ ꯃꯥꯔꯆ 22 ꯍꯤꯌꯔꯤꯡ ꯆꯠꯊꯔꯕ ꯃꯇꯨꯡ ꯀꯣꯔꯠꯅ ꯑꯌꯦꯠꯄ ꯑꯗꯨꯒꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯀꯣꯔꯠꯅ ꯔꯥꯏ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ MB ꯕ꯭ꯔꯥꯟꯗꯦꯁꯅ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 18ꯗ ꯔꯥꯏ ꯇꯥꯗꯨꯅ ꯃꯤꯇꯩꯕꯨ ST ꯂꯤꯁꯇ ꯆꯟꯅꯅꯕ ꯍꯞꯇꯥ 4ꯒꯤ ꯃꯅꯨꯡꯗ ꯔꯤꯀꯃꯦꯟꯗꯦꯁꯟ ꯊꯥꯒꯗꯕꯅꯤ ꯍꯥꯏꯅ ꯔꯥꯏ ꯄꯤꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯣꯔꯠꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯕ ꯗꯤꯁꯀꯁꯟꯗ ꯈꯟꯅ ꯅꯩꯅꯕ ꯋꯥꯐꯝ ꯇꯧꯕꯤꯔꯒꯅꯨ ꯁꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯅꯨ ST ꯑꯣꯟꯕꯗ ꯁꯤꯡꯃꯤꯁꯤꯡꯗ ꯑꯁꯣꯛꯄ ꯑꯃꯠꯇ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯂꯩꯔꯕꯗꯤ ꯌꯨꯅꯤꯌꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯉꯔꯥꯡ ꯁꯤꯠꯈꯤꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯌꯨꯝ ꯀꯌꯥ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯤꯠꯈꯤꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯌꯨꯝ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯀꯌꯥ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯌꯨꯝ ꯀꯌꯥ ꯍꯣꯡꯗꯣꯛꯈꯤꯕꯒꯤ ꯂꯩꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈ꯭ꯔꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗ ꯂꯩꯕ ꯁꯉꯥꯏ ꯊꯤꯅꯤꯛꯄꯥꯛꯀꯤ ꯁꯪꯁꯤꯡ ꯁ꯭ꯀꯨꯜꯁꯤꯡ ꯍꯣꯡꯗꯣꯛꯈꯤꯕꯗ ꯅꯠꯇꯅ ꯂꯝꯕꯤꯗ ꯍꯧꯕ ꯎꯖꯥꯎ ꯀꯌꯥ ꯇꯦꯛꯄꯗꯒꯤ ꯇꯤꯗꯤꯝ ꯂꯝꯕꯤꯗ ꯑꯆꯠ ꯑꯋꯣꯛ ꯇꯧꯕꯁꯤꯡꯗ ꯌꯦꯠꯄ ꯄꯤꯈ꯭ꯔꯦ ꯉꯔꯥꯡ ꯁꯤꯠꯈꯤꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯤ ꯃꯣꯏꯔꯥꯡꯒ ꯇꯥꯏꯅꯕ ꯊꯝꯅꯥꯄꯣꯛꯄꯤ ꯀ꯭ꯋꯥꯛꯊꯥ ꯐꯧꯕꯂꯥ ꯇꯦꯔꯥꯈꯣꯡ ꯁꯥꯡꯕꯤ ꯊꯥꯡꯒ ꯑꯃꯗꯤ ꯂꯣꯛꯇꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯁꯥꯕ ꯉꯥꯒꯤ ꯐꯥꯔꯝꯁꯤꯡ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯃꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯐꯝ ꯀꯌꯥꯗꯁꯨ ꯌꯨꯝ ꯑꯃꯗꯤ ꯁꯪꯒꯣꯏ ꯀꯌꯥ ꯍꯣꯡꯗꯣꯛꯈꯤꯕꯒꯤ ꯄꯥꯎ ꯐꯪꯏꯁꯨ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯕꯣꯔꯗꯅ ꯄ꯭ꯔꯤꯁꯀ꯭राꯏꯕ ꯇꯧꯗꯕ ꯇꯦꯛꯁ ꯕꯨꯛꯁꯤꯡꯗ ꯑꯔꯥꯟꯕ ꯀꯌꯥ ꯌꯥꯎꯔꯤꯕꯁꯤ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯒꯅꯤ ꯃꯍꯩꯔꯣꯏ ꯂꯨꯞ 6 ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯕꯣꯁꯤएमꯒꯤ ꯃꯈꯥꯗ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯏꯗꯨꯀꯦꯁꯟ ꯐꯒꯠꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯅ ꯕꯣꯔꯗꯅ ꯄ꯭ꯔꯤꯁꯀ꯭राꯏꯕ ꯇꯧꯗꯕ ꯃꯄꯥꯟꯒꯤ ꯀꯝꯄꯅꯤ ꯀꯌꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯔꯝꯕ ꯏꯟꯇꯔꯦꯁꯅꯣ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯃꯤꯡꯆꯠ ꯊꯤꯒꯗꯕ ꯑꯔꯥꯟꯕ ꯀꯌꯥ ꯌꯥꯎꯔꯤꯕ ꯑꯁꯤ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟꯁ MSFꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯀꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥ ꯉꯥꯡꯂꯗꯨꯅ KSAꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯨꯈꯥꯝ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯍꯥꯏ ꯕꯣꯁꯤएमꯅ ꯄ꯭ꯔꯤꯁꯀ꯭राꯏꯕ ꯇꯧꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯡꯗ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯛꯂꯕꯗꯤ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯕꯣꯔꯗꯅ ꯂꯧꯏ ꯑꯗꯨꯕꯨ ꯕꯣꯔꯗꯅ ꯄ꯭ꯔꯤꯁꯀ꯭राꯏꯕ ꯇꯧꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯗ ꯇꯝꯅꯕ ꯄꯤꯔꯤꯕ ꯇꯦꯛꯁ ꯕꯨꯛꯁꯤꯡ ꯇꯝꯗꯅ ꯃꯄꯥꯟꯒꯤ ꯐꯥꯔꯝꯅ ꯄꯨꯊꯣꯛꯄ ꯇꯦꯛꯁ ꯕꯨꯛ ꯀꯌా ꯇꯝꯂꯤꯕ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯕꯣꯁꯤएमꯅ ꯀꯔꯤꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯆꯪꯗ꯭ꯔꯤꯕꯅꯣ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯗ ꯃꯍꯩꯔꯣꯏ ꯂꯨꯞ 6 ꯑꯁꯤꯅ ꯇꯦꯛꯁ ꯕꯨꯛꯀꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯀꯦꯊꯣꯂꯤꯛ ꯏꯗꯨꯀꯦꯁꯅꯦꯜ ꯁꯣꯁꯥꯏꯇꯤ ꯃꯅꯤꯄꯨꯔ ꯀꯧꯕ ꯂꯨꯞ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯈꯣꯏꯅ ꯆꯂꯥꯏꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯃꯄꯥꯟꯒꯤ ꯀꯝꯄꯅꯤꯁꯤꯡꯅ ꯄꯨꯊꯣꯛꯄ ꯂꯥꯏꯔꯤꯛ ꯀꯌꯥ ꯇꯝꯂꯤ ꯈꯨꯗꯝ ꯑꯣꯏꯅ ꯃꯦꯛꯃꯤꯂꯟꯁ ꯀꯝꯄꯅꯤꯅ ꯄꯨꯊꯣꯛꯄ ꯀ꯭ꯂꯥꯁ 5ꯀꯤ ꯃꯥꯏꯟ ꯑꯦꯛꯁꯄ꯭ꯔꯦꯁ ꯅꯥꯎ ꯀꯧꯕ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖꯀꯤ ꯄꯦꯖ 20ꯗ ꯌꯥꯎꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯂꯤꯡꯒꯥ ꯀꯧꯕ ꯂꯤꯜ ꯑꯃꯒꯤ ꯃꯔꯥꯏꯕꯛꯇ ꯁꯤꯕ ꯑꯃꯗꯤ ꯄꯥꯔꯥꯕꯇꯤꯅ ꯖꯒꯣꯏ ꯁꯥꯕꯗꯒꯤ ꯃꯅꯤꯄꯨꯔ ꯀꯧꯈꯤꯕꯅꯤ ꯍꯥꯏꯅ ꯌꯥꯎꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯕꯅꯤ ꯕꯣꯔꯗꯅ ꯄ꯭ꯔꯤꯁꯀ꯭राꯏꯕ ꯇꯧꯕ ꯂꯥꯏꯔꯤꯛ ꯇꯝꯗꯅ ꯑꯇꯣꯞꯄ ꯀꯝꯄꯅꯤꯒꯤ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤꯕ ꯀꯦꯊꯣꯂꯤꯛ ꯏꯗꯨꯀꯦꯁꯅꯦꯜ ꯁꯣꯁꯥꯏꯇꯤ ꯑꯁꯤ ꯕꯣꯔꯗꯀꯤ ꯃꯊꯛꯇ ꯂꯩꯔꯕ꯭ꯔꯥ ꯊꯧꯑꯣꯡ ꯑꯁꯤ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯅ ꯇꯔꯥꯏꯅ ꯂꯧꯗꯦ ꯍꯤꯔꯝꯁꯤꯗ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯥꯗ 15 ꯇꯤꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩꯔꯣꯏꯁꯤꯡ ꯁ꯭ꯀꯨꯜ ꯀꯥꯟꯅꯗ꯭ꯔꯤ ꯔꯟꯖꯟ
पिगलिबा mahairoising matam sana tilgi hitak pizadabadagi sada kun mangade mahairoising school kaba ngamdri haina Health Minister Dr. Sapam Ranjana phongdokre wafam asi Directorate of Health Services State Health Society na sinuna National Deworming Day gi ahanba round hawdokpigi thoramda athoba mitunglen oina sar yaradana phongdokimani Baruparada liba Ramkrishna Mission School pangthokiba thoram madura man hai pigliba mahairoising mu na da yektana thamnabagdama Health Department Education Department amadi Social Welfare Department ahungi makada amanamada mating pangaduna mahairoising masamu phana thamba tangai phadi soiki Makhasa tharak poina to papawna class 12 parikha gi phal me taragni phawgi manung haidok lagani question Council of Higher Secondary Education Manipur law sayesi class 12 parikha gi phal lakdiba me taragani te phawgi manung lakthok lagani haidi Ramasi gi matana kosem gi chairman takhelambam ojati gi phama pawgi matungina sayesi gi oina pangtokhiba class 12 parikha gi se yengbi gi thabak loisilakpada iroinana evaluation gi thabak kaya pakhalakli parikha asi gi phal hek lakhokpaga mairoisin result yengbada khudong sanabgi dama council gi website ta thakatkani Kosem gi official website cohsem.nic.in dagi parikha gi phal yengwa yagani sayesi gi oina su top listing legina ki Panmaya badi sayesi gi oina February 19 dagi hawragi April ama pawbu satakhiba class 12 ki parikha adu da puna mahiroi lising kuntra taruka satre ka tara ka tre na parikha thaki Madugi manungda science stream gi oina mahiroi lising kun gi mari gi sangwa ga tara gomde art gi oina mahiroi lising tara ga mathoiga sahunga maudraga mathoy amadi commerce gi oina mahiroi sumatagi sanipan ga tara gomde parikha adu thaki Hauki pasa English ngani ga kun ngani tu de pangtoki bo class 12 parikha da sarugya ki bo mahiroi edu gi manungda sa da 90.09 pass toki benari amarom dana nonglai nungsita yum kai kya ama da thokre none da mai lakta banam ni sure ngara numidang pung nipan makhairom taba matamda sitkiba akan manonglai nungsina tamenglo masum none district ki mapam kya da leibe yum kai lainga ki official building yauna private school ki building singda sauna ama ta thon khaidi yamna kana sitkiba nonglai nungsit aduna usa kya teklak padagi lambi matai da puri electric wires amasung electric post tek pan maram oiraga lambi da wire ta sindun lakhi masina maram oiraga lambi sathok sasin tawuda khudong sadab kya kunjasna mai una hali longmai part 3 da leiba tengkhongjang higher secondary school gi mathak thangba saruk ngarang numidang gi akan manonglai nungsina homdokre hari nonglai nungsit aduna none district ki mafam kya da amang da thon ki ba sina maram hauji none gi kunjaya ma khudong sadab kya ma yoknare saiki nonglai nungsit na maram oiduna none district ta uwa tekpa madi electric post kya tektuna mai puriba line sing tatpa yawdigi district adu da haukiba numit nini asida mai laktri masina maram oiraga mafam adu gi miyam khudong sadab kya ma yoknari soidi losilak poina panam pause dige to papaw mana NPP bu samarak ngamarak oina leidi haibu wafam laibak thibani MLA loken Center amadi state lenga ka satminari ba NPP bu lenga ka napsaraga samarak ngamarak oina leidi haina BJP Manipur Pradesh ki Vice President oiriba wangoi AC ki MLA oiramba oinam lukoina phungdo ki bu wafam si yamna laibak thiba amani Pali belenga asibu kaina na basin bathong amani haina wangoi AC ki MLA Horizon loken phungdorakli wafam sing asi babu prada lebe MLA gi office chamber pangdoki ba pawgi mipham ma phungdoki bani MLA loken ma khatar duna BJP Manipur Pradesh ki Vice President na man phungdoki bu wafam si hauzik NPP gi central leader na haksina lobu ko loina na wafam si BJP gi mekedi gi phungdorak libra na tragana lainga ki mekedi gi phungdorak pa oigedori bra haiba adu khangdok na bu sukona gani thawong asi gi matang BJP gi national president JP Nada amadi state president A Sardar su si iduna khangalagani hari MLA sina makataraduna minister phabu oiramlaba ex MLA lukoina phongdoki buwapam sina NPP gi MS sopadana tana MLA gi privilege sopana marga wapam si assembly te pakani sei kun wangwo gi mute am oiringa tungi mirol gi dama kari masak thok thawak torabagi haina haiba adusu ishana khandaraga wangang biu haikena su paus na makatana palakli adu hawjugo ina di myam paus matang sa lusinjarage masu myam puna no update ngaminasi